khul ngakpasingbu kanba haibasi Manipur kanbani maitai amari naga phurupna wakhal tahudravadi nomodi iramdam asi mitokna palhoragani haina UNLF ki chairman oramba RK Sanai haimana phongdokre khul ngakpasingda aranba maral pisillaga phabagi mayokta Imphal East District ki khundrakpam awang lekai da leiba lining thau pangalba community hall da pangthokhiba miyamgi mifamda wafam asi phongdokhibani Village Protection Force Control Office sinamna sinduna pangthokhiba mifam maduda Manipur lenga ki khutta leiba law and order fail oibadagi Manipur ngaknaba tholakkiba khul ngakpasingbu makhatana security force na pharakpa taragadi madugi mayokta punna lepminaba haina warep lawki mifam maduda sanayamana Indiana Manipur da hek tinkiba numitagi palakkiba lengak singna lebak ngakpagi law amata semlaktabana maram oiraga mitop kayana landam asigi mapu oinabu honarakpagi phibamda lakpani Maikei kayadagi mitop sing leptana changlakpa khulai matik chana paiba kuki terrorist kaya changlaktuna lamdam asibu yotsinnabu honarakpada lengak singna usinnadana lakli mapalagi lakpa kuki singbu maitai khul nakna khunda halaga maitai singna law uba amadi thabak thorum kayada akaiba piduna sel thumgi phibam soksil hali masigi mathakta maitai bu pangal sonda halaga sahi lising ani henbagi puari leraklaba lamdam asi muthatnabu honarakpani haiki Thoram Maduda BPF ki convener H. Somendro, BPF ki women wing ki convener Kangabam Ibeyama, MU ki law department ki HOD Dr. Y. Permanandana Singba, Mue Kiana Saruyaki.